Tumbada khongya sagatpana piriba nungaitaba singamdi masigi matang tawba yabasing. Malingi miyamna chakhapi lambida khongin jangna changchinba ngamlabsu ikoi haksangda makal makha kyagi nungaitaba sing matam pumada adumok mayoknari. Makal makha kyagi lainana maram oraga mamal yamlaba miyoi kyagi punsi aremna mangankre. Amoromda ikoi miyoi bana thengnaba nungaitaba singi manungda ahing tumba matamda khongya sagatpa asichu amani. Khongya sagatpana maram oraga matam chana tumba ngamdaba amadi haksangda makal makha kyagi nungaitaba sing thole. Khongya sagatpa si maruina singlin lauri mapangan sonjilakpa natraga neuropathy ki tawong sing maruina thole. Peripheral neuropathy na mekhoi ki khongam sung khongya kaina saglan ba amadi nungaitabi tawdok sing thon bada chawna mating pangsele. Singlin lauri mapangan sonjilakpa si maruina alcohol kanglon lana sinaba chemotherapy diabetes narbe miyoi sing amadi viral amasung bacterial infection sing maruina thole. Matau taba vitamin watpadagi su singlin lauri mapangan sonthali khongya sagatpagi maram yamna laikre maram sing manungda hormone da hongba lakpa fungal infection tokpa amadi kidney narba miyoi sing da su khongya sagatpi thong sing amna toina thole. Khongya sagatpana maram oiga thonba nungaitaba sing aikoi ayamana thengnaba ngaktani. Adu matau karamna khongya sagatpa si control tawgadage habigi matangda aikoi ngasi phawba akhang ahi singda satuna hanglubugi sangdi yamna watli. Maramduna masigi matangda aikoi ni khara khangminasi ahanbada aikoi khongya sagatpe maram hana khangdo honagadabani karigwan diabetes narba miyo amna khongya sagatpe thong thengnabdi maki numi khuding sarbe dai natraga medication da khara hongdongjin tawpa mathau tarkani. Alcohol kanglon lana sinaba amadi alcohol addiction asisu khongya sagatpagi achaw maram amani. Adubu hariba sing asi therapy amasung medication gi matingna phanba ngamgani. Vitamin natraga hakchangna mathau taba kaya walakpadagi khongya sagatpagi thong tholakpasu yai maramna aikoi gi mathau taba vitamin amadi atopa masal sing akhang ai tana sana honagadabani. Food supplement singna khongya sagatpagi thong asi thingmada chawna mating pangi. Aikoina khongya sagalakpada matamda sinaba yaba food supplement sing di alpha lipoic acid amino acid antioxidant amsung anti-inflammatory sang yamna yawba yangangumba pambigi mana amadi maru sing sabana yamna kanagani. Haribasing asi researcher singna pongdorkibai matunginani adu kwaidi hena phaba pambaide aikoina anova food supplement sing lodi mangoina doctor tanabani. Amaromda nerve stimulation therapy asisu khongya sagatpa control tawbada yamna matheng pangi masina taba topa khongya sagatpa control tawbanga therapy makal khadi magnetic field therapy laser therapy amsung light therapy ni haribasing asi tawna hona bada matamam di sel changani maramada matakta haikibasing asi nattaba aikoina yamna toina line tawba yaba amadi aikoi singli nauri mapangan kangkhalana hona bane khong amdi khongjanggi singli nauri mapangan kanphana thamna hona bada aikoina numi khuding tongnari bas khungup amdi sandeng makayamna pole. Tumdingagi mangoinana ipsom tum magnesium sulfate ising da halo matungda khongya sengna samtokotabani tumdingagi mangoinana khongya massage tawbasu yamna kanagani aduba aikoina ningsingadabani ngasi phawda khongya sagatpagi tong asi laingna hidak putokpu leiti khongya sagatpagi maram yambana maram oiraga masi laingbada hidak langthang putokpada khudongchadaba thengnarambasu yai maramda khongya sagali khangjaba miyoi singna ningtham thagi matam oirabasu yari makai tumma matamda khong adu phaijupki mapana thamnaba honagadabani.